Lakadoriba Lok Sabha election ka mari lainana lokhalakpa Jackson Tharangki Saruk Amani Haiduna Thobal District ki tongan-tonganba police station sing amadi police outpost singda Bsf personal sing attest taunaba thamjilakpada miyamna Bsf natraga Central Security Force amata thamba yaroi haiduna irang hoduna leiringai cherakta ngarang Heirokta thamnabagidamak nauna thajankiba Bsf ki personal sing Leiba Yaroi go back Bsf haina lauduna Heirokki Meeoi Lishing Kayana TANTHORAKHRE Heirokta hanadagi hauna Bsf post ama leiribani masigi mathakta nauna amuk ngarang yachangba pung mga minute kuntrarom tarakpada Bsf personal sing tongba gari ahum Heirok police station tamna changlakpa gi lambida Heirok champra thong mapa yorakpada haunaruba naidana masing yamlaba miyam tholaktuna Bsf personal sing tongba gari sing adu maning halhanduna tanthokibani haire Heirokki miyam aduna masing yamkibana Bsf personal sing adu pungkoi question ke miyam ki irang adu laksanaba police na sukari mata tawba ngamdana yengduna laike miyam aduna Bsf personal sing adu Wangjing Bajar Fauba Tanthoke Heirok Chingdompok ta hanadagi Leiba Bsf post ki gari amasu makhogi camp tamna changlakpada miyamna Bsf personal sing tongba gari sing tanthokpa du da yaukibadagi miyamda amuk pau fauroktuna Heirok ta hanadagi Leiba Bsf personal sing adu miyamna Wangjing Bajar dagi loruraga makhogi camp da purakhi hari